Empowering Local Entrepreneur haiba thimda ahanba TDCCI Business Summit 2023 ngasi masak naiba delegate kayana saruk yaduna thobal da pangthokre session ahum thongna pangthokhiba Business Summit aduga marilena Info Today report ama Thobal District Chamber of Commerce and Industry TDCCI na District Administration Thobal gi meeting makhada sinduna ngasi Thobal Khetri Lekai da leiba multipurpose indoor stadium da Manipur gi masak nairaba tongan ba delegate singna saruk yaduna ahanba TDCCI Business Summit 2023 pangthokre Empowering Local Entrepreneurs haiba thimda pangthokhiba Business Summit aduda TDCCI gi Chief Petrol su oiriba DC Thobal Ahanteb Subas TDCCI gi President Dr. N. Sarachandra SP Thobal Jogesh Chandra Hawizam MCCI gi President Dr. T.H. W. AMEA gi President S. Rishi Kumar BEG gi President Wangkhai Mayum Vikram amasung MMRC Unity Park ki Founder Chairman KH Menjor Mangangna athoiba mithung sing oikhi Thauram adugi athoiba mithunggi warol piraduna DC Thobal Ahanthem Subhasna haikibada business toriba mayam punsinduna TDCCI semkhiba kuidringaida Business Summit ama pangthokpa phangbasi maikai asomgi entrepreneur amadi business toriba singidamaktadi yamna laibak phabani Masina nauna tholakliba entrepreneurs kaya amadi business toriba kayada chauna kanaba phanglagani hairaduna ngasi lakpiriba delegates sing asiga khananainaduna makoina haibasing munna tahausi amadi kanabasing su lawhongnaba hotnabiyu haiki Asian Highway asi Thobal phauduna chatlibani maramaduna business ki mapung oiba mafam ama oirakpa yagadoribani Waithau part amadi usoi pakpi part asisu nawhongnana semgatlagadabana tourist spot semgatpa yaragani masida entrepreneur singi kudong jaba kaya phanghoba yai industrial state amasu athuba matamda semgatnaba thaurang leire maramasina TDCCI na lamdam asigi entrepreneur singbu mateng pangduna hena phagatnaba amadi mai paklaba entrepreneurs kaya puthoknaba hotnasi hairaduna leingakna naha oriba entrepreneurs kaya da piriba schemes kaya asi phanghanaba hotnabada district administration gi maikaidagi angamba mateng pangge haiki Local businessmen singbu puthokduna amadi bank singa samna handuna mai pakpa businessmen ama oihannabagi pandamda pangthokliba Business Summit aduga mari leinana TDCCI na panelist singda achamba khudol sing tamduna ikai khumnaba utki tungda business ke lamda khongthangjilakliba singi maraktagi loan pinabagi damak khangatlaba singdasu tongan ba bank singi makhada piba loan ge sanction letter singsu yantoki Sengki bekui dana ngasidi madugi safong lakpagi haitare ihan hanba ekoigi business summit ama pangthokpa phangisi aidi ngasi si ekoigi Thobal da leiriba ekoigi all budding ga entrepreneur business mayamgadi yam laibak phaban numit amani haibase lobjage ngasi lengbirakliba delegate singsina horen ekoigi pangthokadoriba session singsigi maruoiba ekoigi business ama tawbada sangdaba yadraba ekoigi issues mayam legalities funding mayam khanabi holaga kanaba pulab lomin hausi haibasi mai thamjage Thobal ase hujiki thainagi be Thobal latre aduki matik jawkale lambi da hayo dasu aikoigi main advantage se kai hoida now we are passing through this Trans-Asian highway je koi se chali baneba Trans-Asian highway chali banena export migrate oiba business mungi di main center je koi se oiba yarakadori bane hairiba ki lambi thong phaba habasi industry ki damakta di faidagi chawba factor amani haijariba izam doina su yamna pham chawa pot am oirakadori ba hojikse Hairo manungi akoi ising saibi leire adagi akoi athuba matamda Waithau Park amasung usoi popi park se akoi wetland je conserve torga water body oina mayamna lakpada yam nungaigadauba adugumba sakam ama akoi sahi ama ligi manungdadi akoi urakpang ngamani haibase ai thamjage masigi khudong sabje lobiraga business house ngai na pek tawde mafam jana akoi Thobal invest tawiro sini Ahanba Business Summit asi hongtokpagi thauram loiraba matung Nest Advertising gi Managing Director KS Krishnan na moderator oiduna pangthokkiba Business Summit asigi ahanba session da Legality and Compliance of Business haibasida Assistant Commissioner of Taxes Nodal Officer State GST Y Indra Kumar
Thoubal Municipal Council की Executive Officer H Pradeep Kumar, Industries Department की Retired Joint Director S Joy Kumar amasung Chartered Accountant CH Sanjoy na panelist sing oiduna khananai naki. Tungda UNACO की MDN Irabantana Management Crisis in Business haiba hiramda wangangki. Summit asiki ani suba session da Funding of Business haiba hiramda khana nainakiba aduda Synapse ki Managing Director Anil Haurokchomna moderator oikibaga loinana Netfe ki Regional Head Priyoberta Gurumayum, State Bank of India Thoubal ki Chief Manager M Sani, Indian Overseas Bank ki Senior Branch Manager CH Prem Kumar amasung L Premchand Singh na panelist sing oiki. Business Summit asigi aroiba ahum suba session da Successful Entrepreneurs of Manipur haibasida khananai naki. Assistant Professor Dr. S. Kesorjit na moderator oiraga Babina Group ki CMD Dr. TH Dabli, Siza Hospital and Research Institute ki CMD Dr. KH Palin, YView Finance Service Private Limited ki Chairman AK Tikendrajit amasung UNACO ki CMD and Irabantana panelisting oiki.